Waifai khulda faraga hatokhiba pastor manugi yum amasung school-dagi lupa lakh 14 romgi potchai-sing hurankhre. Naga mijam taruk mihathina hatpagi NIA na lokhatpa case ka mari leinana faba kuki ani Churachandpurgi jail da remand tawkhre. Saudi Arabia gi Prince London gi hotel amada siduna leiramba thengnakhre masagi da Meeoi 16 sirei. Manipuri thokliba maru iba pausing khudak phangpinabagidamagta online Manipuri YouTube channel asibu nungsibiduna subscribe tawbiramo. Thank you. Waifai khulda faraga hatokhiba pastor manugi yum amasung school-dagi lupa lakh 14 romgi potchai-sing hurankhre. Lailon Waifai kuki khulda kuki khulai paiba terrorist kutpu amana mamit amasung makut pullaga faduna pukhraba matungda mihathina hatokhibada yaukhiba laikhidraba khonsa khulda pastor Reverend Dr. Manu Thiumai nifuga mangagi mi amata lainaraktraba yum amasung mahakna chalaijaramba mahai sangdagi puna lupa 14,12,000 romgi yam mamal yamnaba potchai-sing taktuna hurankhre haina police ta complaint tawrakpadagi FIR case ama register tawduna lokhatkre. Thawdosigi madangda Sengmai police station na thasigi kungi nungthil pung 5 minute 65 rom tarakpada complaint report file tawrakiba laikhidraba pastor asigi manaw nupagi mamingna Paiso Thiumai 39 apokpa Latpibok Thiumai kawi magi complaint report asina police ta wakalibana thasigi 5 da Imphal West District ki Sengmai PS na konba laima kongching mangda laiba ayaki laikhidraba yamba pastor manugi yum amasung mahakna chalaijaramba mahaisang Hope International Institute tagi mamal yamna potchai-sing kuki proof ki Meeoi singni chignabasingna hurankhre haibagi pau tha asigi 5 da leikai gi Meeoi kharana khangalaki haiba numit asida Lailun Waifai khulda ma ki mayamba yauna nupi 12 ga punna Meeoi 19 fakiba thawdoktagi mi leinadraba ma ki yum amasung school asida kuki proof ki ning chingnaba Meeoi sing changba uki amasung makhoina imungi potlam sing yauna mahaisang asigi mairoi singna sijinnaba educational material sing computer set sing electronic equipment amasung atai mamal yamba potlam sing hurankhibani haidi thawdo asi tha asigi 5 da thokrabasu potchai sing asi huranki haibagi evidence amata mataduda phangdabadagi police ta khudakta report tawba ngamkhide huranduna pukriba potlam sing asina hariba senpham asigi oigani hairaki hurankibasingi manungda RO filter refrigerator school amasung yumda sizinaba washing machine ani computer set kontra blanket amasung atai firol sing yamnaba colleague sing mairoi singi notebook classmates sing atai potlam khara yauna gas cylinder nipan battery ga konaba inverter Epson printer Celtex manga gas stove ahum computer gi window manga water heater stand fan taruk amasung lupa 50 rom piba generator amani hairi mahaki mayambagi yum asi mahak yauna naga mijam sing mamang thagi 18 da Lailon Waifai kuki khulda faduna pukhiba thawdoktagi changsenuna laibada akiba pokpa amasung safadaba phivamdagi yum amasung school asi thadoktuna lairakibani yamla potchai sing hurankhriba school asi 57 Mountain Division Red Cell Division gi Army Headquarter ga supnadagi meter 150 rom da maklapna laibani aduga laimakong police station dagina meter 150 rom da maklapna school asi gi akoibada lairiba khul singna Bangnom laimakong bazar Henjang amasung mission bangno chingbani hariba khul sing asi mafam asiga meter 2 dagi 5 rom da maklamna na ikoi sinuna laibani hari thawdo asigi matangda police na BNS ki mari lainaba section gi makhada FIR case ama register tawduna lokhatpiu police ki maikai dagi thawdok thokkiba mafam thijin humjin baga loinana yumgi potlam sing amanga ta thogalamba yauna school gi phibam gi matangda CCTV footage sing examine tawbiu amasung atopa koibada laiba electronic evidence sing su yengsinbiu haiki mafam asida army amasung police na patrolling chatpagi akaknaba matam sing su khomjin biduna thawdo asida chenaba Meeoi sing masa khangnaba honabiu haina su wakalakli thawdo asi security force ki maikai degi chaksil hawdaba thawsadabadagi thokhibra haibadusu examine tawbibaga loinana logi matungina lokhotpam thokpa thabak sing lokhatpiu haijakibani haidi complaint report asigi matungina Sengmai police station na case FIR number 22/7/2026 under section 3313309432453 35 BNS register tawduna lokhatle haidi case asi register tawduna lokhalaba matungda PS asigi sub inspector amada investigation officer oinaba khusinnabaga loinana thijin humjinbagi thabak chathaba haukhre hairi panba yabadi naga micham taruk mihathina hatok pibada yauriba Reverend Dr. Manu Thiumai amasung mahaka loinana laikhidaba konsa khuldagi Fanrongwi Thiumai 9 Fanringlung Chawang 53 Kaliwangbo Abon Mai 19 Dilip Thiumai 19 amasung Junadagi pastor Captain Baugi hakchang sing mamang thagi 10 da mihathina hatok pirambadagi fanglaba matungda numit adugi nungai matungda security force na kuda haplaga Jenims ki miral sangda puraklaba matung postmortem examination pangthokhrabani hakchang taruki postmortem examination pangthoklabasu United Naga Council UNC Naga People's Organization NPO
All Naga Student Association Manipur Ansam na chingba Naga Furufki Apex Body sing na mihat asida chenaba Meeoi sing Fagatuna Chirak Pidri Faubadi Hakchang Taruk Lauduna Makoi Areba Matau Mangam Pangtok Loi Haibadagi Hauzik Fauba Hakchang Tarukmak Jenimski Miral Sangi Refrigerator da Haptuna Tamlagli Bani Naga Mijam Taruk Meehatpha Hatpagi NIA na Lokatpa case kamari Lainana Faba Kuki ani Churchanpur ki jail da remand tawkhre Haukiba May 13 2026 ki ayuk pung 12 khara helakpada Kangpokpi district ki Gamnom Sarparmaina police station ki jurisdiction manung chaliba Lalon Wifi Kuki khulda khulasi ki khunjanupa amasung nupi singna hana faraba matungda mamit amasung makut tungbunnaraga Kuki terrorist khutpu amada sinakibadagi Meehatpha hatok lamlaba matung mamang thagi tarada Khulasimaki mafam amadagi phangkiba Naga Mijam Taruki matangda National Investigation Agency NIA na lokatpa case ka mari lainana Fakiba Kuki ani agency asike court na Churchanpur da laiba jail amada remand tawkhre NIA gi special court na ngasi Churchanpur gi jail da remand tawkiba Meeoi ani adudi Kangpokpi district ki laima khongi lailon bai fei khuldegi Lungau lan bai fei apokpa Pauthen kam bai fei amasung district asima ki laima khongi manung chanba Molhoi khuldegi Lunmin thang sitlau Elias Jack apokpa Paulen sitlau ni Makoi ani NIA na police amasung CRPF ka khusam naduna tha asigi taragani panda case asiga mari lainana fakibani faraba matungda agency asina makoi gi special court puthokduna makoi gi custody da remand pibinaba prayer tawkhibani NIA gi maikai di case asigi investigation officer IO na tawkiba prayer adubu court na yaba piduna ngasi fawba NIA gi custody da custodial interrogation jathanabagidamag remand tawrakhibani ngasi makoi ani gi custody remand gi matam loireduna NIA na judicial custody da remand pibinaba prayer tawraduna court ta amuk hana puthurakpada makoi ani bu Churchanpur district headquarter da laiba jail da thamnaba judicial remand pirakhibani matang sida panba yabadi NIA na thawdo sigi matang da lokatpa case number regular case 7 of 2026 ka mari lainana ahanba oina tha sigi tarada chehi kayagi mamang da gi lalun wifi kuki khulda Christian lining lauduna lairakhiba Sanjam Chirang maning lekai da lairamba Watham Pradeep Nipu apokpa W Tombi amasung Imphal West District ki Pasoi Police Station gi manung chanba Khaidem Khuldagi Wangtham Ongbi Ayingbi bu phagatkrabani makoi ani bu agency asina phabaga panthadana NIA gi special court ta police custody remand prayer tawraduna puthorakpada court na tha asigi kungama thoi phawba custody remand pirakhibani NIA gi custody da wahang phaun chathanabagi damak pirakhiba remand gi matam loireduna numit asida special court ta puthoraktuna judicial custody remand pibiu haijirakpadagi court na makoi anibu Guwahati da laiba jail da remand tawkhibani court ki maikai dagi makoi anibu Guwahati ki jail da remand tawkhribasi Manipur gi oinadi nupa convict under trial prisoner UTP singna Sajiwada laiba central jail da thamlaklaba nupi singna ahanba Manipur Rifles ki battalion headquarter manakta laiba Manipur Central Jail Imphal da thamlaklibani makoi ani na mitei furuf ki Meeoi oirabasu thawdo asigi matangda miyam hupna yaningdaba phongdoknaraklibana hariba jail sing asida makoi ani remand tawrubada thoaningdaba tawdok sing thorakpa yai chingnabadagi makoi bu Guwahati da laiba jail da remand tawkiba oigani thajanari amonramda ngasi Churchanpur ki jail da remand tawkiba accused ni haiba Kuki gi Meeoi ani sisu Manipur Central Jail Sajiwada remand tawrubada pamdaba tawdok sing thorakpa yai khanabadagi Churchanpur da laiba jail da remand tawkiba oirangani thajanari thawdo asigi matangda Konsakhol gi village chief na Thangnaba numit May 14 da Sekmai police station da complaint report ama file tawbadagi Sekmai PS na complaint adubu official Izhar OE oina lawraga 0 FIR number 0075 2026 under section 1403142157 3106 BNS register tawduna lawkhatkibani Sekmai PS na thawdo asigi matangda 0 FIR case ama register tawduna lawkhalabasu thawdo thokriba mafam asidi Gamnom Sarparmaina police station gi jurisdiction manung chanbadagi case asi Kangpokpi district ki police station asida transfer Kibani Sekmai PS na transfer tawrakpadagi Gamnom Sarparmaina PS na thawdo asigi matangda case FIR number 235/2026 under section 1403142127 3106 BNS register tawduna lawkhalaba matungda thawdo asida kulai paiba Meeoi sing chenai haibadagi unlawful activities prevention act 1967 gi section 161B hapchinkibani Gamnom Sarparmaina na PS na case asi lawkhalaba matungda Manipur lenga ki joint secretary home na May 25 2026 ta Ministry of Home Affairs MSE gi counter terrorism and counter radicalization CTCR gi joint secretary da iba cherol ama piduna thawdo asigi case asi sinaduna investigation chathabinaba haijakibani Manipur lengang na haijabagi matung ina Ministry of Home Affairs na June 5 2026 ta order number 11011
462026 NIA thoktuna case asi agency asina paiduna investigation chathanaba khanganbadagi agency asina case regular case number 7 of 2026 laukhalaga masigi investigation chatharaglibani ngasi Churachandpur gi jail da remand tawkhiba accused ni haiba mioi anisi tharaba matungda case asiga mari leinana agency asina phagatpa nupi ama yauna mioi mari sure Himachal chingdagi ontharakpa nungjauna gari da nansinbada mioi taraga humdoi sirei Himachal Pradesh ki Chamba district da laiba Pangi Valley ki Kelar Udaipur lambi ki kadu nala da chingdagi ontharakpa chawandung amana tata sumo amana nansinbada gari asida tonglakiba mioi taraga humdoi sire hairi Barmorga Pangi gi MLA Dr. Jannat Brasna laibak thiba thawdo asida tha taruk khakta ngairiba angang ama yauna gari asida tonglakiba mioi taraga humdoi maksi ki kaduna lada nung kinthaganba kudong thiningai oiba mafam asida kintharakiba nungjausing asi sengdokpagi thabak mari leinaba authority singna paikatpa hokre amasung leikidraba mioi taraga humdagi hakjang postmortem examination gi damak pukre asiguma laibak thiba thawdo asi thoktanabagi damak lenga ki maikaidagi paikatpam thokpa thabak thoram sing paihatkani paikatuna sulakli haiki cheraksida Himachal Pradesh ta ka hena nong takhigani amasung chingning khaiba amasung ningkin tharakpadi thawdok thorakiba yai haina mari leinaba weather agency na miyamda cheksin wa thamkhre Himachal Pradesh ki CM Sukhbinder Singha nasu thawdok asida nungaitaba phongdokhibaga loinana imung manunggi awabada saruk yari amasung matik chaba ex gratia pigani haiki Saudi Arabia ki Prince London ki hotel amada siduna lairamba thengnakhre masagi chahi 18 suraba Saudi Arabia ki Prince Abdullah bin Fahad bin Abdullah bin Abdulaziz bin Jalawi Al Saud London da laiba luxury hotel amada siduna lairamba thengnakhre Saudi Prince asi yansinaba yu thakpada natana pungning wakhalga mari lainaba hidaksing chasin khibadagi sikhibani hainasu agency ki report amada phongdurakli London gi Kensington da laiba luxury hotel ama oriba Marriott ta laiba baroom amada mahak siduna lairambani hari news agency ama oriba Telegraph na phongdurokpa report amada laikhidraba Saudi Prince mamang chegi November 18 dagi 5-star hotel aduda lairakibani hari Inner West London Coroner's Court ki Assistant Coroner Jane Harkin na Prince Abdullah tungan drug sizinabadagi sikhibani haina phongdoki maki masada toxicology gi test pangthokibada maki ida milliliter amada 222 milligram gi alcohol gi chang yauramba thengnaki hari investigator singna phangkiba report amagi matungina laikhidraba Prince Abdullah gi hakjang da drugs GHB haina khangnaba gamma hydroxy butyrate ki chang yamna yauramba thengnaki hari postmortem gi examination chathakibada Prince Abdullah gi hakjang da makhal amadagi anaba leramba thengnaki dei hari maki masada pungning wakhalga mari lena bhida kya sezinarambagi kudam changdam su phangki haina agency na phongdurakli